ꯖꯤꯔꯤꯕꯥꯝ ꯖꯤꯂꯥꯗꯁꯨ ꯀꯨꯝꯒꯤ ꯅꯣꯡꯗ ꯇꯥꯡꯖꯗꯨꯅ ꯍꯤꯡꯖꯕ ꯂꯧ ꯎꯕꯅ ꯁꯤꯟꯐꯝ ꯑꯣꯏꯕ ꯂꯧꯃꯤ ꯀꯌꯥꯅ ꯀꯨꯝꯒꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯕ ꯍꯧꯔꯛꯄꯗ ꯂꯧ ꯄꯥꯟꯕ ꯍꯧꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯦ꯫ ꯃꯦ ꯊꯥꯅ ꯆꯪꯂꯛꯄꯒ ꯏꯔꯣꯏꯅꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯧꯃꯤ ꯀꯌꯥꯅ ꯂꯧ ꯍꯨꯟꯕ ꯍꯧꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯝꯒꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯔꯛꯄ ꯑꯁꯤꯅ ꯂꯩꯔꯛ ꯂꯝꯕꯤ ꯀꯌꯥꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯀꯩꯊꯦꯜ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯠꯆꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯗ꯭ꯔꯕ ꯂꯩꯀꯥꯏ ꯑꯃꯒ ꯐꯥꯎꯅꯕ ꯂꯝꯕꯤꯁꯤꯡ, ꯂꯩꯈꯣꯝ ꯊꯣꯛꯂꯕ ꯂꯝꯕꯤ ꯀꯌꯥꯕꯨ ꯃꯇꯝ ꯆꯥꯅ ꯁꯦꯝꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯄꯟꯕ ꯌꯥꯏ ꯂꯝꯂꯦꯟ ꯈꯨꯟ ꯑꯃꯗꯤ ꯑꯒꯂꯥꯄꯨꯔꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯅꯕ ꯍꯦꯂꯤꯄꯦꯗ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯖꯤꯔꯤ ꯀꯣꯂꯦꯖ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥꯁꯨ ꯈꯣꯡꯅ ꯆꯠꯄꯗ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ꯫ ꯂꯝꯕꯤ ꯑꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯇꯥꯡ 23ꯇ ꯖꯤꯔꯤ ꯏꯝꯐꯥꯜ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯇ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯑꯁꯥꯝꯒꯤ ꯀꯁꯥꯔꯣꯝꯗ ꯂꯥꯛꯄ ꯑꯍꯥꯡꯕ ꯃꯥꯜ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯉꯥꯡꯄꯣꯛꯄꯤꯗ ꯆꯦꯛ ꯇꯧꯕꯗ ꯇꯥꯇꯥ ꯇ꯭ꯔꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ PB06V0725ꯇꯒꯤ ꯖꯥꯝꯂꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯕ ꯄꯣꯠꯂꯝꯁꯤꯡ ꯀꯤꯂꯣꯒ꯭ꯔꯥꯝ 50 ꯍꯦꯟꯕ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯌꯨꯝꯕ ꯃꯌꯣꯝ 50ꯗ ꯋꯦꯜ ꯇꯦꯡꯀꯔꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯄꯨꯔꯝꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯦꯀꯦꯟ ꯗ꯭ꯔꯥꯏꯚꯔꯁꯨ ꯐꯥꯒꯠꯇꯨꯅ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯆꯟꯗꯨꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯄꯟꯕ ꯌꯥꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯥꯈꯤꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠ ꯚꯦꯂꯨꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 5 ꯍꯦꯟꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯈꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯏ ꯀꯥꯕ ꯌꯥꯝꯂꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯕꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯇꯩ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯀꯌꯥꯕꯨ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯗ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯃꯥꯔꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯐꯪꯂꯛꯈ꯭ꯔꯕꯤ ꯑꯗꯨꯕꯨ ꯁꯦꯔꯦꯕ꯭ꯔꯦꯜ ꯄꯜꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯃꯁꯨꯡ ꯄꯨꯟꯁꯤꯗ ꯁꯤꯡꯅꯕ ꯀꯌꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕꯤ ꯕꯤꯅꯤꯂꯥ ꯈꯣꯡꯃꯨꯛꯆꯝꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯃꯥꯡ ꯊꯥꯒꯤ 24ꯗ ꯂꯈꯤꯄꯨꯔ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯆꯤꯜꯗ꯭ꯔꯦꯟ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁꯀꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯖꯤꯔꯤꯕꯥꯝꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯄ꯭ꯔꯈꯥꯔ ꯄꯥꯟꯗꯦ, ꯖꯣꯅꯦꯜ ꯑꯦꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯀꯤ ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯐ ꯁ꯭ꯀꯨꯜ L. ꯔꯣशन ꯑꯃꯗꯤ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯑꯣꯏꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯁꯛꯅꯥꯏꯔꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯕꯤꯅꯤꯂꯥ ꯈꯨꯃꯨꯛꯆꯝ ꯖꯤꯔꯤꯕꯥꯝꯒꯤ ꯕꯕꯨꯄꯨꯔꯥ ꯋꯥꯔꯗ ꯅꯝꯕꯔ 5ꯇ ꯂꯩꯕ ꯈꯨꯃꯨꯛꯆꯝ ꯕꯤꯖꯣꯏ ꯃꯌꯥꯝꯅ ꯕꯣꯂꯥꯏ ꯑꯃꯗꯤ ꯈꯨꯃꯨꯛꯆꯝ ꯑꯣꯡꯕꯤ ꯕꯣꯕꯤꯇꯥꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯤ꯫ ꯏꯪ ꯀꯨꯝꯖꯥ 2024ꯗ ꯕꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈꯥꯗꯁꯨ ꯍꯣꯝ ꯁꯥꯏꯟꯁꯇ ꯂꯦꯇꯔ ꯐꯪꯕꯒ ꯂꯣꯏꯅꯅ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯖꯤꯔꯤ ꯀꯣꯂꯦꯖꯇ ꯃꯈꯥ ꯇꯥꯅ ꯇꯝꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯕꯤꯅꯤꯂꯥ ꯈꯨꯃꯨꯛꯆꯝꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ सुपरिटेंडेंट ऑफ पुलिस प्रखर पांडे ना थोरमदुदा मियामदा असुमना हाय बोर्ड एग्जाम्स में उसका टॉप परसेंटाइल आया है। पर कंप्यूटर साइंस ऑल्सो शेयर्स। कंप्यूटर साइंस जो एक ऐसा स्ट्रीम जो है जहाँ पे पूरे दुनिया में जो गर्ल्स हैं उसका नंबर काफी कम है। जितना हम चाहते हैं कि गर्ल्स जो हैं कंप्यूटर्स को पढ़ें, कंप्यूटर चलाना सीखें, उसको यूज करें, वो हम कर नहीं पा रहे हैं। लेकिन बिनीला ने वो भी करके दिखाया है। दिस इज समथिंग हम सभी को इस चीज में प्राउड होना चाहिए। एंड बिनीला अकेली नहीं है। मैंने देखा है कि यहाँ का हर एक स्टूडेंट जो है, हर बच्चा जो है यहाँ पे टैलेंटेड है। तसेंगना ngasi फावबदा पुंसिदा सिंगनबा कयागा लोनना लांथेंगदुना लाक्लाबी होटनाबा कनबा निंखिबदा होंगदबा बिनीला गुंबी हक्सांगी फिबम मिमानद्रबा कयाबु मिनुंगसिगा लोनना अखोय खुदिंगना लोइनरबदी नोंगमदि सोयदना मखोयगी पुंसिसु मरेक महाव खंगना हिंगबा ngamngani खल्ली।